PR leiragasu PR manungda manipurgi ima singna angam tawrakanda mayongnarga lakki haibasi magi sarkar animangna khangbigadabani manipurgi tampakta leijari beisam tamjarba prajabu hane iba mi singdu da dikari action lawrage haibase machi manipur praja khuding maki wahangni khoigi tang tara da assembly thamgadabasigi mangoi nana khoigi Amit Shahna mi MLA minister kau dana wari sarakanda CM lawthoe CM si lawthokanda mi manga khakidagi khallo CM khanba yaba matik chaba ama khallo haidana governor da magi CM gi resignation gi ki ama notice ki oiba leader amaga loina na lakminarakanda tangsan minagare tangsan nani basina maram oirakanda PR ji thamjale PR thamba haibasi manipurda dokumenti wai manipurda natana state khuding mangta PR haibasi kana jo thamna ningba pot amata nate aduna PR thamba haibasi khaidagi waba amasung khaidagi prajada ningba kaiba matamni tawba khaktabu aikoina PR ji masing thingamdana thengnagare akoi manipurda thamningba atopa state ta masing khara handaraga manipurda na masing aduki mati yamna PR leigarbani aduga PR leiragasu PR manungda manipurgi ima singna angam tawrakanda mayongnarga lakki haibasi magi sarkar animangna khangbigadabani aduga loinana aikoina ujik moina order thogei sarkarna numi kharani di leader khunba amasung anoba lenga themna gi mi phamna singba pangthokdana ba khangalai haidana adugi mathakta sigi tara hamdoi dagi danna halakliba president rule gi lenga leirakpa ngasi numit tara mathoini suraklabasu pau asigi national leader singi maikai dagi atopa numit kunithoini kulumdoini paubagi manungda party asigi manipur gi legislator singi leader khannanaba amasung anoba lenga ama thembaga mari leinaba mifam amata pangthoktanaba khangalai haina amamu iri adunadi ngasai moina thamiba pochi sigi PR thamaga dagi khoigi chief minister chemoina misu khandoraba aduga semdana baina honarakpa haibase prajada aduki mati onanabagi adugu matanja ama lobani haina lawi aduga PR thamakanda aikoina uji ngarang na handasu aikoigi governor na numitare ni gi manungda khulai sing pikhalakadobani adu natragadi makhata badu torkani ada torkani haina yamayam ama hairi aikoidi lan taru banati aikoina khoidi protection katani aikoidi ngakok jaba katani lan tare iba mi du da kari action lawrabagi abde prajagi wahang lan tare iba aikoigi lamda lan tare iba lamunge tawriba lan kapthar akanda prajada manipurgi tampakta leijari beisam tamjarba prajabu hane iba mi singdu da dikari action lawrage haibase machi manipur praja khuding maki wahangni aduga loinana koko migi wuming bingisu yamna wangrabo wahang amani haibasine ina thamjaningiba aduga amu kari dauri huji PR thamjalakanda makoina haningiba puningiba khoningiba mayamsi aikoina hana khangare madudi 2024-25 swaidagina 2030 baugi manungda manipurda leiriba insurgency group singje loisangani haibagi pot ama India government ki policy ama manipur government na pikhatlakanda manipur government gi lawba yaba lawrakanda sigumma PR rule thamakpa sigi mama oigi aikoina yaningte aduga insurgency group haibase karino haibase moina khangadabani aikoi terrorist nate insurgency group haibasidi aikoi gi leibak sibu namthabi basi yaningte na lawbo kholaw du khaki warini aduga loinana aikoi terrorist tawrakanda aikoi gi thugai ko khaiba tawge haiba pot nate aduna moina huji aikoina praja khuding mangna aikoi PR thamba yade president rule thamba pamde aduga aikoi che stable oiba aikoigi kaino government am scheme oina mayam puna mangna nakan dagi loina launarei ni tanja sida makoina numit tarani punni thamba yaroi ga haidana moina moikoigi BJP na India gi BJP na Manipur gi BJP da lautharakpa haibase masi kibana maram orakanda ngasi mifam pung ani da phangani aikoigi MLA anina convener oirakanda mifam ji phamakanda athuba aikoigi lenga semna bokonagani haidana notice thokibadu masigi pochina haibadi numit kuni thoini kulumdoini mifam phamba yaroi khannaba yaroi haibagi adudagi kibanani khangde aduga praja nungchidabani khangde amma tawrakanda mifam yeithuye na huji thagalaiba punamakse manipur gi khwaidagi laibak thibani aduga aina su hanjan hanjana haijat giriba duni aduga mu huji
ꯑꯩꯈꯣꯏꯒꯤ ꯀꯟꯚꯦꯅꯔꯅ ꯄꯟꯈꯤꯕ ꯊꯝꯅꯥꯄꯣꯛꯄꯤꯗꯒꯤ ꯑꯍꯜ ꯑꯃ 60 years above ꯆꯍꯤ 60ꯒꯤ ꯃꯊꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯉꯥꯛꯄ ꯐꯥꯕ ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯅꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯧꯖꯔꯨꯕꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯗꯅ ꯑꯗꯨꯒ ꯕꯠꯅ ꯁꯨꯗꯅ ꯌꯥꯝ ꯊꯤꯅ ꯇꯥꯔꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯃ ꯍꯥꯏꯕꯗꯤ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯊꯧꯑꯣꯏꯁꯤꯡꯅꯤ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯀꯗꯕꯅꯤ